Hello ma'am, ngasi amu video na puraga lai aduga kharani gi matungdani ko ina video puraga lecture se aise lok thungna ko na dum isa kara lok tawna ko na nungai udre aduga ai video number ko pado aina nungai taba ko adugi aina tawbani aduga ngasi se ayuki ji tahawdre ayuki video tahawdre kaw thongna ko ama thabak lo samna ko janba adugi ai gi phi ge ga subu ko asi kuta se kaun so dreba dai lo su lo gare aduga thabak su samna lo ara hajise sinju soiduni la putro sinju duri ma mi mina si ai duwa di thajandi kai china nanga jing bidraga koi ma nanga jing bidraga do ja suno pot di oh tilau lai ti ne mama o anak si tilau ta lai su se Bali gue pupus boleh ya. Pupus gue jauh tamme. Kamu mati kau, mama. Video Laura aja bet. Masa pe loro wa sa sa na si jang lao nào jang lao sa ku sa sa sinju soine ba tha ma dro ja thorke thorke no basta bisi ujan andar mami jakum jangai inda jawai oh sidala sida tu jama dame Nang karim tahu ni. che kalau na ai se pai le mon to pas Karim. kalau le mon to lan ngan gitu gitu kena Tahu. Oina Sidi. तो मैं ऐसे लोग खूब नुसी से ले बको दुगे ने लोग खूब दुगे से नक समगी नो से हापनि बा अतुगे ओलांग गा मु थोगे नुसा सा बचे ओलांग नि बा नुसी से लक पदो खनाव द नुसी फुर दि अमु लोग तो खुरा करा ने की ने जे हापचन बाइन को Aduh mak, mau baca pupi lagi nih.
ꯅꯨꯡꯁꯤꯠꯁꯦ ꯂꯣꯏꯔꯦ ꯆꯨꯅ ꯄꯨꯔꯥ ꯀꯩꯅꯣꯅ ꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛꯇꯤ ꯍꯥꯞꯇꯔꯦ ꯃꯣꯔꯣꯛ ꯍꯥꯞꯀꯅꯤ ꯑꯃꯨꯛ ꯆꯠꯂꯒ ꯁꯤꯅ ꯑꯩꯒꯤ ꯁꯤꯅ ꯇꯨꯡ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯅꯥꯈꯨꯠꯇꯨ ꯂꯦꯡꯉꯛꯀꯅꯨ ꯂꯣꯏꯅ ꯁꯦ ꯑꯩꯈꯣꯏ ꯅꯥꯎꯅ ꯀꯣꯛꯈ꯭ꯔꯦ ꯈꯨꯠꯁꯦ ꯂꯣꯏꯔꯦ ꯑꯗꯨ ꯄꯨꯔꯥ ꯆꯨꯅ ꯁꯤꯅ ꯑꯩꯒꯤ ꯁꯤꯅ ꯃꯃꯥ ꯍꯣꯏꯒꯤ ꯑꯩꯗꯤ ꯇꯤꯜꯍꯧ ꯍꯥꯞꯄ ꯆꯥꯔꯣꯏ ꯈꯨꯠꯁꯦ ꯄꯨꯔꯥ ꯃꯁꯛ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯍꯥꯃꯨꯛ ꯇꯩꯁꯟꯕ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯉꯨ ꯇꯩꯁꯟ ꯁꯣꯟ ꯈꯨꯠꯈ꯭ꯔꯦ ꯌꯦꯡꯉꯨ ꯂꯣꯏꯔꯦ ꯄꯨꯔꯥ ꯏꯁ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯡꯖꯨ ꯇꯧꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯎꯍꯜꯂꯛꯑꯒꯦ ꯑꯃꯨꯛꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕ ꯌꯦꯡꯒꯦ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤ ꯊꯥꯏꯅ ꯇꯧꯅꯕꯅꯤ ꯁꯦ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯧꯕ ꯂꯣꯏꯔꯒꯅꯦ ꯀꯩꯅꯣ ꯇꯧꯔ ꯄꯨꯊꯣꯔꯛꯑꯦꯕ ꯑꯁ ꯂꯣꯏꯔꯦ ꯁꯦ ꯃꯣꯔꯣꯛꯀꯤ ꯀꯩꯅꯣ ꯆꯪꯉꯤꯅꯤꯀꯣ ꯐꯨꯠꯇꯕ ꯈꯟꯒꯅꯤ ꯈꯨꯖꯤꯟ ꯃꯣꯠꯂꯤꯅꯤ ꯀꯥꯏꯅ ꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯃꯀꯣꯛꯁꯦ ꯂꯧꯊꯣꯛꯀꯦ ꯑꯁꯤ ꯑꯩꯅ ꯀꯪꯉꯤꯉꯩꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯤꯉꯩꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯄꯀꯣ ꯑꯆꯣꯠꯄ ꯃꯔꯛꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯐꯥꯔꯁꯇ ꯁꯦ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯇꯣꯉꯥꯟꯁꯤꯒ ꯈꯨꯠꯁꯦ ꯑꯃꯣꯠꯄ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯤ ꯃꯣꯠꯀꯤ ꯈꯨꯠ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯅꯣꯏꯔꯅꯤ ꯑꯗꯨ ꯃꯊꯪꯗ ꯑꯩꯅ ꯄꯥꯏꯔꯒ ꯁꯨꯝ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯅꯥꯎ ꯂꯨꯖꯔꯤꯕ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯒꯤ ꯃꯆꯜ ꯐꯪꯕ ꯌꯥꯝ ꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯁꯤꯡꯖꯨ ꯀꯩꯀꯥꯒꯤꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯣꯝꯗꯒ ꯗꯤꯕꯤꯖꯟꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯂꯩꯗꯅꯀꯣ ꯃꯥ ꯂꯥꯛꯑꯗꯤ ꯃꯥ ꯍꯦꯛꯇ ꯍꯪꯉꯛꯀꯅꯤꯕ ꯑꯩꯈꯣꯏ ꯁꯤꯒ ꯋꯥꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒ ꯑꯗꯨꯝꯕꯗꯣ ꯐꯪꯕ ꯋꯥꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡꯗꯣ ꯁꯤꯡꯖꯨꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯎꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯍꯪꯉꯛꯀꯅꯤꯕ ꯃꯥ ꯃꯣꯏꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯗꯣꯏ ꯑꯃꯅ ꯑꯩꯈꯣꯏ ꯅꯝꯃꯒ ꯃꯕꯥꯅꯤ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯃꯅꯥ ꯃꯁꯤꯡ ꯄꯨ ꯂꯥꯛꯑꯦ ꯌꯥꯔꯕ ꯑꯝꯇ ꯇꯪꯒꯦꯔꯣ ꯑꯗꯨ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯔ ꯆꯥꯔ ꯊꯨꯝꯃꯇ ꯅꯪꯍꯟꯅꯤ ꯐꯅꯦꯛ ꯃꯈꯥ ꯎꯍꯟꯗꯦ ꯑꯩꯅ ꯈꯔ ꯆꯥꯔ ꯊꯨꯝꯃꯇ ꯇꯪꯍꯟꯒꯦ ꯇꯪꯉꯨ ꯂꯥꯎ ꯆꯥ ꯅꯪ ꯇꯪꯉꯣꯁꯦ ꯄꯥꯏꯔꯒ ꯈꯔ ꯂꯧꯒꯦꯀꯣ ꯐꯨꯔꯤꯠ ꯑꯃ ꯌꯦꯡꯉꯨ ꯁꯦ ꯂꯧꯔꯣ ꯑꯇ ꯁꯟꯗꯣꯛ ꯌꯦꯡꯉ ꯑꯃꯨꯛ ꯂꯧꯅꯦ ꯑꯁ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯊꯨꯝ ꯅꯝꯃꯦ ꯑꯁ ꯌꯥꯔꯕ ꯆꯥꯔꯦ ꯍꯥꯏꯁꯦ ꯇꯥꯔꯦ ꯍꯧꯖꯤꯛꯁꯤꯒ ꯅꯤꯅꯦꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯗꯒꯤ ꯁꯤꯗꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯁꯦ ꯑꯩꯈꯣꯏ ꯗꯆꯥꯒꯤ ꯁꯤꯅ ꯌꯥꯔꯦ ꯈꯤꯇꯪ ꯍꯥꯞꯄꯤꯌꯦ ꯁꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯝꯕ ꯌꯥꯝ ꯆꯥꯒꯟꯗꯕꯅꯦꯕ ꯂꯧꯍꯧꯔꯤ ꯈꯔ ꯁꯦ ꯌꯥꯔꯦ ꯊꯝꯃꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯁꯦ ꯄꯨꯁꯟꯈ꯭ꯔꯣ ꯆꯥ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯅ ꯑꯩꯒꯤ ꯆꯥꯛ ꯄꯨꯊꯣꯛꯄꯅꯦꯕ ꯑꯩꯒꯤ ꯆꯥꯛꯁꯦ ꯎꯍꯜꯂꯛꯀꯦ ꯑꯩ ꯉꯁꯤꯗꯤ ꯇꯦꯡꯀꯣꯠꯇ ꯆꯥꯗꯣꯏꯅꯦ ꯄꯨꯈꯝꯗꯒ ꯆꯥꯔꯣꯏꯗꯝꯅꯤ ꯅꯪ ꯏꯁꯤꯡ ꯑꯆꯥ ꯊꯛꯇꯣꯏꯔꯣ ꯑꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯅꯕꯗꯨ ꯎꯍꯜꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯡꯖꯨꯒ ꯆꯅꯥ ꯉꯧꯕꯒ ꯁꯤꯅ ꯑꯩ ꯆꯥꯛ ꯇꯦꯡꯀꯣꯠꯇ ꯆꯥꯗ꯭ꯔꯣꯃꯤ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯗ ꯁꯤꯗꯅ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯅꯤꯅꯦꯒꯤ ꯄꯤꯅꯕ
ꯑꯩꯈꯣꯏ ꯆꯥꯛ ꯂꯧꯕ ꯆꯪꯒꯤꯗ ꯆꯥꯔꯅꯤ ꯍꯧꯖꯤꯛꯁꯦ ꯐꯝꯃꯒ ꯁꯨꯃꯥꯡꯗ ꯃꯃꯥꯗꯤ ꯃꯣꯏ SSGꯒꯤ ꯃꯤꯇꯤꯡ ꯆꯠꯈꯤꯕ ꯃꯣꯏ ꯃꯤꯇꯤꯡ ꯅꯠꯇꯦ ꯃꯣꯏ ꯕꯦꯡꯛꯇ ꯀꯩꯅꯣꯝ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏ ꯃꯣꯏꯗꯨꯒꯤ ꯅꯤꯅꯦ ꯗꯣꯆꯥ ꯑꯅꯤꯒ ꯃꯃꯥꯒ ꯆꯠꯈꯤ ꯃꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯃꯃꯥ ꯂꯥꯛꯄ ꯊꯦꯡꯉꯅꯤ ꯃꯣꯏ ꯕꯦꯡꯛꯀꯤ ꯀꯔꯕꯥꯔꯅꯤꯅ ꯃꯥꯃ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯁꯤꯡꯖꯨꯗꯨ ꯗꯣꯆꯥꯒ ꯅꯥꯎ ꯆꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯅꯅꯥꯎ ꯃꯆꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤ ꯉꯥꯏꯈꯣ ꯂꯣꯛꯀꯦ Ma'am, I just come home again. ꯑꯝꯇ ꯎꯍꯜꯂꯁꯦ ꯃꯌꯥꯝꯗ ꯅꯪ ꯆꯥꯛꯈꯨꯝꯗꯣ ꯁꯤꯡꯖꯨꯒ ꯇꯣꯠꯂꯤꯔꯣ ꯁꯤꯡꯖꯨꯗꯨꯁꯨ ꯈꯔ ꯄꯥꯏꯌꯨ ꯈꯝꯕ꯭ꯔꯥꯗꯣ ꯍꯨꯛ ꯂꯣꯏꯔꯒ ꯍꯥꯟꯅꯗꯣ ꯍꯨꯛꯆꯜꯂꯨ ꯁꯤꯡꯖꯨ ꯍꯥꯎꯕ꯭ꯔꯥ ꯅꯥꯎ ꯆꯥꯔꯦ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯐꯖꯔꯦ ꯑꯗꯨ ꯍꯧꯒꯠꯂꯦ ꯈꯔ ꯑꯗꯨꯏ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔ ꯂꯣꯏꯔꯒ ꯊꯥꯕ ꯉꯥꯏꯍꯥꯛ ꯉꯝꯗ꯭ꯔꯦ ꯐꯝꯃꯒ ꯃꯃꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯥꯁꯨ ꯃꯁꯥ ꯈꯔ ꯍꯤꯡꯒꯣꯜ ꯏꯁꯤꯡ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯀꯣ ꯍꯩꯕ ꯑꯗꯨꯒꯤ ꯆꯪꯉꯛꯄꯀꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯦ ꯐꯗꯤꯒꯣꯝꯁꯦ ꯃꯌꯥꯝ ꯍꯧꯒꯠꯂꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯏꯁꯤꯡ ꯍꯩꯕ ꯂꯣꯏꯔꯦ ꯍꯧꯒꯠꯂꯦ ꯆꯦ ꯍꯧꯖꯤꯛ ꯄꯥꯏꯔꯣ ꯆꯦ ꯆꯪꯉꯅꯤ ꯆꯦ ꯉꯥꯏꯍꯥꯛ ꯄꯥꯏꯔꯣ ꯑꯗ ꯍꯤꯞꯄꯨꯔꯅꯤ ꯄꯨꯁꯟꯁꯤ ꯂꯥꯎ ꯃꯅꯤꯡꯗꯒꯤ ꯁꯦ ꯂꯧꯁꯟꯒꯦꯅ ꯏꯃꯥꯅ ꯂꯥꯛꯑ ꯉꯥꯡꯗꯣꯏꯅꯤ The next day. ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯗ ꯆꯥꯔꯒ ꯑꯩꯒ ꯕꯦꯡꯛꯇ ꯆꯠꯀꯦ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯂꯥꯛꯑꯦꯕꯀꯣ ꯅꯍꯥꯟ ꯁꯦꯝꯍꯟꯕꯗꯣ ꯑꯗꯨꯒꯤ ꯂꯧꯒꯗꯧ ꯂꯣꯛ ꯊꯨꯡꯒꯦꯗ ꯈꯨꯔꯤꯕ ꯂꯣꯛꯁꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯁꯨ ꯈꯔ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯆꯠꯂꯦ ꯆꯥꯒꯤꯅ ATM ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯕ ꯆꯠꯂꯦ ꯆꯠꯊꯣꯛꯏ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯕꯦꯡꯛꯇꯒꯤ ꯍꯜꯂꯛꯅ ꯆꯥꯛꯀ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯈꯅꯥꯎꯁꯦ ꯂꯣꯛ ꯈꯨꯏ ꯍꯥꯏꯔ ꯅꯨꯡꯁꯤꯠ ꯐꯨꯗꯅꯕ ꯍꯥꯏꯅ ꯍꯥꯞꯆꯤꯟ ꯊꯝꯃꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯎ ꯃꯆꯥꯁꯨ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯗꯒꯤ ꯑꯔꯨꯝ ꯀꯩꯀꯥ ꯇꯧꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯛꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯔꯦ ꯐꯖꯅ ꯅꯨꯡꯁꯥ ꯁꯥꯔꯦ ꯐꯖꯅ ꯍꯧꯗꯣꯡ ꯃꯆꯥꯅꯤ ꯎꯍꯜꯂꯛꯀꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯤꯇꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯀꯤꯇꯤ ꯑꯩ ꯆꯠꯀꯦ ꯌꯦꯡꯉꯨ ꯃꯣꯏꯅ ꯃꯃꯥꯁꯦ ꯃꯅꯥꯛꯇ ꯃꯣꯏꯅ ꯍꯔꯥꯎꯅ ꯁꯥꯟꯅ ꯂꯩ ꯇꯩꯁꯟ ꯀꯤ ꯁꯨꯝ ꯂꯣꯠꯈ꯭ꯔꯦ ꯑꯃꯁꯦ ꯂꯣꯠꯈ꯭ꯔꯦ ꯑꯁꯤ ꯃꯃꯥꯏ ꯄꯥꯛꯄꯤꯁꯦ ꯌꯥꯝ ꯀꯤꯌꯦꯕꯁꯦ ꯑꯩꯅ ꯄꯤꯡꯂꯥ ꯃꯃꯤꯠꯀ ꯄꯤꯡꯂꯥ ꯊꯨꯡꯕꯅꯤ ꯏꯁ ꯃꯃꯥꯏ ꯂꯣꯠꯁꯟ ꯆꯦꯟꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯩ ꯆꯩ ꯄꯥꯏꯒꯦ ꯌꯦꯡꯉꯨ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯅꯪ ꯇꯤꯐꯤꯟ ꯆꯦꯟꯒꯦ ꯆꯦꯇꯣꯟ ꯃꯥꯏ ꯇꯤꯐꯤꯟꯁꯦ ꯂꯦꯝꯃꯗꯤ ꯑꯩꯅ ꯍꯦꯛ ꯆꯥꯏꯑꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯃꯗꯣ ꯄꯨꯝꯃꯒ ꯂꯥꯛꯑꯕ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯥ ꯈꯥꯂꯤ ꯑꯣꯏꯔ ꯂꯥꯛꯑꯦ ꯁꯤꯗꯤ पूरा खाली हो रहे आज तुम्हारे लिए सरप्राइज है अभी नहीं बोल सकते खाना खाने के बाद शाम को मिलेगा अच्छा तुझे बोलो प्राय क्या क्या आज स्कूल से क्या है ये कई अमी चे पो में ngang असी मुतो ना नाव तो भी बतो जम ओय दो ला कई बार ना हारो कई बार ना हारो कई ना हारो My dear grandpa had a farm. E-I-E-I-O. अदो पहालीरा आई वांत्रा Hi. थंदुन नन नथन पायरा मेम ना हायरा पायरा नंग हायबा सोंजंगो Ma'am na di haide. Adu kina na tisha na pag ay hagod ke to what tisha hot ka bell bat gaya or time nahi tha. ꯇꯤꯁꯥ ꯄꯥꯈꯤꯕ꯭ꯔꯣ ꯑꯗꯣ ꯅꯪ ꯄꯥꯍꯧꯗꯦ ꯅꯪ ꯖꯥꯝ ꯃꯃꯤꯡ ꯃꯅꯥ ꯁꯤꯡꯗꯤ ꯀꯩꯅꯣ ꯃꯤ ꯑꯉꯥꯡ ꯇꯤꯁꯥ ꯖꯨꯡꯒꯤ ꯂꯐꯣꯏ ꯑꯩꯈꯣꯏ ꯖꯨꯡꯒꯤ ꯑꯄꯥꯟꯕ ꯂꯐꯣꯏꯅꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯆꯥꯎꯔꯅ ꯌꯦꯡꯉꯨ ꯂꯐꯣꯏꯁꯦ ꯈꯨꯠꯆꯥꯎ ꯑꯃ लफोई लफांग से फजबना वाह से अखोई नावदा लैये यम चावरन यंगने लफोई से उबदत खुफज अमा ओइबो खोई मा
ꯂꯐꯣꯏꯁꯦꯀꯣ ꯃꯣꯏ ꯀꯣꯃꯤꯇꯤ ꯐꯝꯕꯗ ꯃꯤꯁꯤꯡꯅ ꯂꯐꯣꯏ ꯂꯧꯒꯦꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯄꯤꯕꯗ ꯈꯔꯦ ꯄꯨꯆꯥꯒ ꯃꯥꯒ चलो गेट जंग लाओ चना अखोई नाउ चाने पड़े नि मा सिबु लोई चा ngमदुरा ngमोदरा लफोइसिना लफोइ केम चाउ जोंनो पुरा बुबु लाओ से जा ai jingera